Hi ma'am, ꯉꯁꯤꯒꯤ ꯃꯤꯅꯤ ꯕ꯭ꯂꯣꯛꯁꯦ ꯃꯌꯥꯝ ꯍꯧꯕꯅꯤꯅ ꯂꯩꯕ ꯐꯕꯁꯤꯡꯗꯨ ꯑꯩꯒꯤ ꯃꯤꯅꯤꯁꯦ ꯐꯥꯗꯔ ꯗꯦ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯉꯁꯤꯀꯣ ꯏꯆꯥꯅꯨꯄꯤꯅ ꯃꯃꯥ ꯉꯁꯤꯗꯤ ꯐꯥꯗꯔ ꯗꯦꯅꯤ ꯍꯥꯏꯅ ꯃꯣꯏꯒꯤ ꯀꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯩꯔꯒ ꯀꯦꯛ ꯀꯠꯇꯤꯡ ꯑꯣꯏꯅꯕ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯊꯝꯍꯧꯅꯕ ꯍꯥꯏꯅ ꯃꯄꯥꯁꯦ ꯀꯨꯏꯅ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯍꯤ ꯑꯃꯒꯤ ꯄꯨꯖꯥꯒꯨꯝꯕ ꯁꯨꯃꯥꯏꯅ ꯀꯣꯏꯕ ꯈꯣꯠꯄ ꯑꯃꯐꯥꯎ ꯐꯪꯗꯦꯕꯀꯣ ꯃꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯂꯥꯛꯄꯅꯤꯅ ꯑꯗꯨꯅ ꯑꯩ ꯀꯦꯛꯁꯦ ꯂꯧꯔꯦ ꯀꯦꯛꯁꯦ ꯃꯆꯥ ꯑꯃ ꯂꯧꯔꯦ ꯌꯥꯝ ꯑꯆꯧꯕ ꯅꯠꯇꯦ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯄꯦꯛꯀꯤꯡ ꯇꯧꯕꯤꯈ꯭ꯔꯦ ꯑꯗꯣ ꯐꯥꯗꯔ ꯗꯦꯒꯤ ꯃꯥꯒꯤ ꯁ꯭ꯇꯤꯛꯇꯨꯗꯤ ꯂꯩꯇꯦ ꯍꯥꯏꯀꯣ ꯑꯗꯨꯅ ꯃꯥꯅ ꯍꯦꯄꯤ ꯕꯥꯔꯊꯗꯦꯒꯤꯗꯤ ꯄꯣꯔꯛꯑꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯌꯨꯝꯗ ꯂꯥꯛꯑꯒ ꯁꯦꯝꯗꯣꯛꯆꯔꯒꯦ ꯍꯥꯏꯗꯅ ꯅꯨꯄꯥꯁꯤꯅꯀꯣ ꯀꯦꯛꯇꯣ ꯌꯥꯝ ꯇꯥꯡꯉꯦ ꯄꯤꯛꯑꯁꯨ ꯌꯥꯝ ꯇꯥꯡꯉꯦ ꯀꯦꯛꯁꯦꯀꯣ ꯄꯤꯛꯆꯩ ꯍꯥꯏꯖꯕꯇꯅꯤꯗ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯧꯔꯦ ꯑꯗꯣ ꯑꯁꯤꯒꯤ ꯀꯦꯛꯀꯤ ꯗꯨꯀꯥꯟꯁꯦꯀꯣ ꯑꯩꯈꯣꯏ ꯍꯦꯛ ꯁꯤ ꯃꯅꯥꯛꯇꯅꯤ ꯌꯥꯝꯅ ꯂꯥꯞꯇꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝ ꯍꯔꯥꯎꯅ ꯉꯁꯤ ꯐꯥꯗꯔ ꯗꯦꯒꯤ ꯀꯦꯛ ꯑꯣꯏꯅ ꯂꯩꯔꯛꯑꯣꯅ ꯍꯥꯏꯗꯨꯕꯨ ꯑꯩꯁꯨ ꯆꯠꯂꯦ ꯗꯨꯀꯥꯟꯗ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏꯀꯣ ꯑꯗꯨꯒ ꯅꯣꯡ ꯑꯣꯝꯆꯥꯛꯅꯕ ꯍꯥꯏꯗꯤ ꯅꯨꯡꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯋꯥꯅ ꯂꯥꯛꯑꯦ ꯑꯗꯨ ꯅꯨꯄꯥꯁꯤꯅ ꯄꯦꯛ ꯇꯧꯕꯤꯔꯦ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯚꯦꯖꯤꯇꯦꯕꯜ ꯉꯥꯛꯇ ꯑꯣꯏꯕꯒꯤꯅꯤꯀꯣ ꯍꯥꯏꯗꯤ ꯅꯟꯚꯦꯖ ꯌꯥꯎꯗꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯍꯥꯎꯁꯨ ꯍꯥꯎꯋꯤ ꯏꯅꯥꯛꯇ ꯂꯩꯕꯅꯤನ ꯑꯃꯈꯛꯀꯣ ꯍꯥꯏꯗꯤ ꯐꯖꯕꯔꯥ ꯐꯖꯗꯕꯔꯥ ꯍꯥꯏꯗꯤ ꯍꯣꯡꯕꯔꯥ ꯆꯥꯎꯕꯔꯥ ꯏꯅꯥꯛꯇ ꯂꯩꯕꯅꯤꯅ ꯇꯥꯟꯅ ꯆꯠꯄꯩ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯀ꯭ꯋꯥꯇꯔ ꯂꯩꯔꯤꯁꯤꯒꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯅꯤ ꯑꯍꯨꯝ ꯒꯦꯠ ꯑꯃ ꯑꯅꯤ ꯆꯠꯂꯒ ꯁꯨꯝ ꯌꯧꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯉꯥꯡꯁꯤꯡꯅ ꯍꯔꯥꯎꯅ ꯇꯧꯕꯗꯨꯒ ꯑꯩꯁꯨ ꯑꯃ ꯂꯧꯕꯤꯔꯦ ꯑꯗꯣ ꯑꯩ ꯂꯧꯔꯦ ꯍꯧꯖꯤꯛ ꯄꯦ ꯇꯧꯔꯝꯃꯦ ꯑꯗꯣ ꯂꯥꯛꯑꯦ ꯍꯧꯖꯤꯛꯀꯣ ꯑꯩꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯨꯡꯁꯥꯁꯨ ꯁꯥꯏ ꯑꯩꯒꯤ ꯀꯦꯃꯦꯔꯥꯁꯤꯁꯨ ꯈꯔ ꯀꯩꯅꯣ ꯑꯣꯏꯔꯦꯀꯣ ꯃꯌꯥꯝ ꯃꯝꯁꯤꯜꯂꯦ ꯌꯥꯗꯕ ꯑꯉꯥꯡꯁꯤꯡꯅ ꯉꯥꯏꯇ ꯊꯥꯗꯩꯑꯕꯀꯣ ꯊꯩꯕꯣꯡꯁꯨ ꯌꯥꯝ ꯌꯣꯜꯂꯦ ꯀꯤꯍꯣꯝꯁꯨ ꯌꯥꯝ ꯌꯣꯜꯂꯦ ꯍꯧꯖꯤꯛ ꯁꯤꯖꯟ ꯃꯇꯝꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯇ ꯃꯌꯥꯝ ꯑꯁꯤ ꯁꯣꯔꯣꯛꯅꯦꯕꯀꯣ ꯃꯌꯥꯝ ꯌꯨꯝ ꯌꯧꯔꯦ ꯑꯩ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗꯅꯤ ꯑꯗꯣ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯕꯁꯦ ꯌꯥꯝꯅ ꯋꯥꯏ ꯑꯗꯣ ꯑꯩ ꯀꯥꯔꯦ ꯐꯥꯔꯁ ꯐ꯭ꯂꯣꯔ ꯌꯧꯔꯦ ꯃꯄꯨꯒꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗꯅ ꯑꯩꯈꯣꯏ ꯂꯩꯔꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯌꯧꯔꯦ ꯑꯩꯈꯣꯏ ꯀ꯭ꯋꯥꯇꯔꯁꯦ ꯑꯣꯏꯅ ꯌꯧꯔꯦ ꯌꯧꯔꯒ ꯀ꯭ꯋꯥꯇꯔꯁꯦ ꯌꯧꯁꯜꯂꯦ ꯑꯩꯈꯣꯏ ꯌꯧꯔꯦ ꯃꯄꯥ ꯃꯆꯥ ꯆꯪꯅ ꯁꯦꯝ ꯁꯥꯅ ꯂꯣꯏꯔꯦ ꯔꯦꯗꯤ ꯇꯧꯗꯅ ꯅꯨꯡꯁꯥꯁꯨ ꯌꯥꯝꯅ ꯁꯥꯏꯀꯣ ꯃꯌꯥꯝꯗꯨꯅ ꯃꯥꯅ ꯁꯦꯝ ꯁꯥꯅ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥ ꯑꯩꯒꯤ ꯅꯨꯄꯥꯅ ꯇꯧꯅ ꯂꯣꯏꯔꯦ ꯑꯗꯣ ꯃꯄꯥ ꯃꯆꯥ ꯃꯣꯕꯥꯏꯜ ꯂꯣꯜꯂꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯤ ꯈꯣꯠꯆꯟꯅꯒꯦꯅ ꯐꯣꯇꯣ ꯅꯝꯕꯥꯏꯁꯤꯅ ꯈꯔ ꯂꯨꯅ ꯅꯥꯟꯅ ꯅꯝꯃꯒꯗꯤ ꯃꯤꯅꯁꯨ ꯌꯦꯡꯅꯤꯡꯉꯤꯀꯣ ꯃꯌꯥꯝ ꯐꯖ ꯐꯖꯩ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯀꯣ ꯏꯆꯥꯅꯨꯄꯤꯁꯤꯅ ꯁꯦꯝ ꯁꯥꯅ ꯔꯦꯗꯤ ꯇꯧꯅ ꯂꯣꯏꯖꯔꯦ ꯑꯗꯣ ꯃꯄꯥ ꯅꯨꯄꯤꯅ ꯇꯧꯕꯁꯦ ꯈꯔ ꯐꯖꯗꯦ ꯍꯥꯏꯅ ꯃꯄꯥꯅ ꯑꯃꯨꯛ ꯇꯧꯅ ꯁꯦꯝꯕ ꯍꯧꯈꯔꯦ ꯑꯗꯨꯒ ꯃꯥꯁꯨ ꯂꯣꯏꯁꯤꯜꯂꯦ ꯑꯩꯅ ꯑꯗꯨꯝ ꯀꯕꯛ ꯀꯕꯛ ꯁꯦꯠꯆꯤꯟ ꯁꯥꯖꯤꯜꯂꯣ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯉꯁꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯆꯤꯟꯊꯣꯛ ꯆꯦꯟꯁꯤꯟꯒ ꯇꯧꯕꯗ ꯑꯗꯣ ꯃꯄꯥ ꯀꯦꯛ ꯀꯛꯄ ꯍꯧꯗꯣꯔꯦ ꯑꯗꯣ ꯃꯄꯥꯁꯤꯅ ꯀꯨꯏꯅꯀꯣ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯔꯦ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦꯕꯀꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯈꯠꯂꯒ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯇꯣꯏꯕ ꯀꯨꯏ ꯀꯨꯏꯅ ꯆꯍꯤ ꯑꯃ ꯍꯥꯏꯕꯁꯤ ꯁꯥꯡꯉꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯅ ꯃꯦꯃꯣꯔꯤꯌꯦꯜ ꯑꯣꯏꯅꯕ ꯍꯥꯏꯅ ꯑꯃ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯃꯆꯥ ꯑꯃ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃ ꯅꯝꯖꯕꯅꯤ ꯃꯤꯅꯤ ꯕ꯭ꯂꯣꯛ ꯀꯣ ꯀꯦꯛ ꯄꯣꯛꯄ ꯍꯧꯈ꯭ꯔꯦ ꯐꯥꯗꯔ ꯗꯦ ꯍꯥꯏꯁꯦ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯝꯖꯕ ꯍꯔꯥꯎꯕ ꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯑꯣꯏꯒꯜꯂꯤ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯐꯥꯗꯔ ꯗꯦꯁꯦ ꯌꯥꯝꯅ ꯏꯁꯄꯤꯁꯦꯜ ꯐꯥꯗꯔ ꯗꯦꯁꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯃꯄꯥꯒ ꯌꯥꯝ ꯐꯖꯅ ꯍꯥꯏꯗꯤ ꯐꯪꯅꯈ꯭ꯔꯦ ꯃꯄꯥꯅ ꯂꯩꯕ ꯃꯇꯝꯗ ꯑꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯕꯥꯔꯗꯦꯁꯨ ꯑꯝꯇ ꯅꯪꯗꯦ ꯑꯗꯨꯒ ꯀꯣꯏꯕ ꯈꯣꯠꯄꯁꯨ ꯑꯝꯇ ꯅꯪꯗꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯀꯦꯛ ꯏꯟꯅꯈꯔꯦ ꯃꯄꯥ ꯃꯆꯥ ꯆꯪꯅ ꯑꯩꯅ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯔ ꯑꯣꯏꯔꯦꯀꯣ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤꯅ ꯏꯟꯈꯔꯦ ꯃꯣꯏ ꯆꯥꯃꯤꯟꯅꯈꯔꯦ ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯆꯥꯈꯔꯦ ꯑꯗꯣ ꯀꯦꯛꯁꯦꯀꯣ ꯃꯌꯥꯝ ꯍꯦꯄꯤ ꯕꯥꯔꯗꯦꯒꯤ ꯃꯦꯃꯣꯔꯤꯌꯦꯜ ꯑꯣꯏꯅꯕ ꯚꯤꯗꯤꯑꯣꯁꯦꯀꯣ ꯃꯃꯥꯡꯉꯩꯗ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯃꯣꯏ ꯄꯤꯛꯏꯉꯩꯒꯤ ꯈꯣꯠꯂꯤꯉꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯇꯨꯕꯔ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯐꯦꯁꯕꯨꯛꯀ ꯊꯣꯔꯛꯑꯕꯅꯤꯅ ꯂꯣꯏꯔꯦ ꯆꯥꯕ ꯂꯣꯏꯔꯦ ꯑꯩꯁꯨꯀꯣ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯃꯥꯏꯅ ꯐꯣꯇꯣꯁꯦ ꯍꯥꯞꯆꯔꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯑꯩꯈꯣꯏ ꯅꯨꯄꯥꯒ ꯑꯗꯨꯒ ꯆꯥꯕ ꯂꯣꯏꯔꯦ ꯀꯦꯛꯁꯦ ꯑꯩꯁꯨ ꯃꯆꯦꯠ ꯑꯃ ꯆꯥꯔꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯗꯦꯀꯣ ꯃꯌꯥꯝ ꯑꯗꯨ ꯃꯣꯏꯗꯤ ꯍꯥꯎꯅ ꯄꯥꯝꯅ ꯆꯥꯏ ꯑꯩꯈꯣই ꯅꯨꯄꯥꯅ ꯇꯧꯔꯤꯁꯦ ꯃꯥꯗꯤ ꯅꯣꯛꯄꯗꯣ ꯈꯔ ꯅꯣꯛꯎ ꯍꯥꯏꯔꯤꯅꯤ ꯃꯌꯥꯝꯅ ꯀꯔꯤ ꯇꯧꯔꯤ ꯎꯪꯉ ꯂꯩꯔꯒꯁꯨ ꯃꯌꯥꯝ ꯍꯥꯏꯔꯤ ꯀꯣꯃꯦꯟꯗꯀꯣ ꯑꯩꯅ ꯁꯣꯝꯗ ꯔꯤꯜꯁ ꯆꯥꯕ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯨ ꯂꯧꯔꯤꯅꯦꯕꯀꯣ ꯃꯥꯗꯤ ꯁꯨꯡꯅꯣꯛ ꯅꯣꯛꯇꯦꯕ ꯅꯣꯛꯑꯗꯤ ꯐꯖꯩꯅꯦꯀꯣ ꯚꯥꯏꯔꯦꯜ ꯃꯌꯥꯝ